Prime Minister Narendra Modi na Manipur la amwa matangda mayam ma leina re ko political party mayam na su kekeno hai adigi magi di government gi maike digi su adum thammi adigi BJP gi maike digi su mayam thamme ko adu moi moi gi perspective ai duni da ada akoina yam kana masida comment pibe yade di maram de akoi political party am belongs to busnate ama to busnate but mana handak laiba potu da thamaiba podological analysis am de akoi kari step local e do ko yeng mata bani ada magi laiba potu da manipur gi laiba territorial integrity se kahen bagi wafam amagi wafam di thoidong na madu panba adai laiba mayam sing nusi chana layu adai sum project ngi sakola kanda phagadam ni ko kadam ni haibana singba pon mayam adum magi thamam to padum thammena akoi na mayam loi hainare da ko ama tawre su sambu da haira su impal da haira su manipur gi laiba mayam singa sida ta akoi tawuda bu side da akoi na yengba yaba pose akoi da yam asengba akoi da piba akoi na uba manipur gi keno side da akoi na uba manipur gi apun ba saktam se masi kaidena bagi da makta na koina manipur gi kenona some section or some people group of kenona anti indian oiba kenose na masigi movement separatist movement se masi leiganu haibagi ithillama significance amadi adum loina raga chatlebo ko any lebo masi threat natragadi akoi kutalai hanoi se adum anytime akoina manipur se akoi masem se thugai rasu yai ama toru se for the better future india gi damakta haidan adugum threat ama sum akoi si da akoi yauraga chatpa ma leiba dongna de dum tawebo ko masi gi posine ba akoi da leiriba kan singnaba se ko manipur se india gi oigera oiroira masi gi kaibam thoko masi gi leib masa thokum thoko se masi de indian state na kut thinjala kan sida masi keno sida politics to usine ba koina to biganu hairisi id group mayam sing asi thugaira kan manipur si charang na halaga thambagi mong amada koi mayam unari meng se masi thamganu manipur as it is han lejeriba potu da dum lejana bagi damak ta maduda koi gi government of india na pbi aba support pi haibane ba koi gi praja gi timasina aduda nakhoi manipur se consolidate toroga thamba yade maramdi hana maning tam magi phiran nungna na du ada sabjana le ramani na madu amuk noi amuksu regain tawge haidana lanchu hawi adu tagadi leriba posing ase masi punjel lagadi oithoki bu suyai adi atop international ka intervention lakko suyai maram masina india gi unity and integrity da masina future threat amale maram masina lamdam ase ingna singa tangdu ledana consolidate o mongda noi gi hana gi potu da koina thambasi yade as a part of the india haisi magi hindustan haibasi kaino haiba kanda leriba pot mayam sing asi nation mayam puselaga semanina maduri yoiba national component sing do maset tu oina india component ohen badune moina pami se ko adugi potu kaktani aina uzabadi ko atai thudokpa pm modi na lakota noina tawjero na thanam ba haiba sidi mai sidi wa amada chatkre tawjero na thanam moina na taraba mayam demand tawrisi haidi manipur si noi thokpa tawjero na thanam mo haiban natraba mayam nang handagi khoi thok tawjera ge na tawroi do di haina launari ba posi natrane la lobuna su ima pe mera paibi na su mayam clip mayam le rangone bu ko manipur si khoi thokpa tawja hora ge noi na du tawdraga di haiba lausi adu ne bu ko adu sigi version si madi khitang aingonda aina tabada soibana rana ta kaino no aingonda khitang kaino ma leine bu ko ada ainu ba mieng do haijebani lari ba posi ai politicalize to mi sunate ama to mi sunate sine ai dum mai lari ba academic spirit amna thamjabane ko ana mana subjective meaning da my angle dagi my political benefit ki natragan my personal natragan leba ki kamana khanbe area dagi man haijabuduna amane ba ainu ujo meaning dri sumaina uiye ko aidi manipur se india gi leriba government india government na manipur gi leriba my position se yam kanna consolidate to mo ngamada la lobasi leiragadi thamba pamde la lobo leitragadi to some extent mai kaino khana ko ya ama to bi la lobo si any how loisalu india gi keno the security threat to kanu haibane kaigum threat to ragadi leiriba higher posting ase akoisu akoina ngambal level akoi law article power masat mayam sinar kan sida manipur se tongan ba mayam tholok bi yai madu gi threat amane na ide dum lawe hoji bok de leiriba pose adna sigi contradiction sigi tholok bo ngam tani adna sigi contradiction ki resolution se masile da moina
sanaba yaba sinaba yaba adigi ama lobby tawba yaba mayam agency mayam lerimina adum sihinarongani honarongani aduni mayam na unarise adugi miyeng dumadi adum nanthoga leite aduga thugai ge haiba su ngami thudi thugai roi haiba paujel ama oina sum akoida lehenba se masigi akiba se akoida karama numito kokto haiba sineba akoina praja mayam na aduna neba sigi akiba sina maram orakanda neba government da thajadriba any laiba kudimangta negative attitude ama congress da orasu bjp da orasu indian state ta manipur people gi negative attitude ama urise la lobugi perception amani general perception gi uriba pose kari no haiba kanda manipur se indian state na thugai ningu matamda kahaning matamda semdoni matamda semdokpo ngambagi hak ama moida leibagi akiba se masi manipur gi miyang gi saiki dai karma numita lawthoki gedagi haibuduna general perception eba mase Narendra Modi hairasu Rahul Gandhi hairasu lawtho ena phanam hairasu madugi poto akoina akoigi maikei akibati thadokpudu ngamdeba maramdi India constitution da yai haibam yaurimna Indian constitution da akoigi India haibasibu yazai haina leiba aduga manipur thuaibdi pamdaba kangbu singsigi aspirations se masi khanga kansidida India government gi ultimate kenosi keno haiba kanda constitution guarantee ma piu haibasine haidi hoji taliba kenosi haidi article 3 se manipur da su mamoi hana pre existed state ni Indian state leitring da semjing da moigi leiba constitution adu da mayam lega mai lejena mani adu India ki strategic keno da moji part of the India ore adu iba taraga su Indian state na sugumba article 3 se natraga 2 se natraga 1 se side di manipur haiba area si di sugumba state keno se akoi masi exam tawgani natragana assembly consent ama logani haibana singba karigumba rectification ama lagadi manipur ki people da ingdaba tapthapa aduma mai saiki da akiba dugi threat ama phabiyai aduna tri bokti Rahul na hairasu Narendra Modi na hairasu Amit Shah na hairasu imanda maneba maramdi constitution se no one is above the constitution is the guardian of the India ki law neba constitution is the guardian of the law constitution ki manung da law na prime minister su constitution ki manung da president su constitution ki manung da any citizen of the India any law of the India se constitution da contradict to be yadeba adu constitution da contradict to the poto aina tawroi haiduna amaneba haidi sai area su te matam khar khangi ge sana hangi tugai ge su yaba tugai su yaba tugai ro su yaidana ko tugai ge su yaidana ko aduna adugi akibodo lehenganu haibane manipur gi miyam na taliba singba demandi adugi potu haiba taraga di congress na tawrasu congress lai oni manipur da bjp na tawrasu bjp lai one haiba area do moi masengi political game oina aduna du haire na bota phangnana bo oina tawbadu oina natabada asengba congress na karigumba andaki vote asida lakadaba sida India da pairak pataragadi manipur ki asigumba magi territorial integrity se masi safeguard tawnagi no constitution guarantee ama koina tawgani haidana moi keno da yawbiyo koigi se manifesto da or natraga bjp na handaki mamangi da hapogdre handaki laiba akoi keno sida akoina full majority oidana si taw taragadi akoigi manifesto da handaki se manipur ki territorial integrity gi damakta manipur keno se apunba territorial boundary se masi kariguma hiram amada compromise to mong amada da India government na natra keno tawbuda masi compromise tawdana bagi da constitution guarantee ama pigani haibagi magi manifesto ro happio adu at the same time hosik laiba posi da bjp na pali banina madugi step khra lokhatpa khoi miyam da uhan bio ko adu itaragadi manipur people singsi pung phataba sauriba miyam punamak se loina mak ingda gane ko adu natadana adum lai khuding gi dum haiba adu tawdong na dum tawdaba adum adugi potu lairagadi aikoi gi wakhan sida lairiba magi negative attitude ama aigal ise Indian state negative attitude ama akoi people na uri se masi kaidongda nanthokpo ngamoy ko adu wafamdu moisu khangongani nenarongani ko ama tawrongani ama adu tawrongani adu karigumba khara akoina lok paidragadi moise kena toropi yai haibagi wakhan du da adum adusu hayeng madu taruba taragadi hayeng madu gi potu international court of justice lakpa kanda adegi nata international problem lakpa kanda manipur smai tarum pot amani haibodo Indian state na yajagre smai tawbani and moi sumba guarantee bo pigre haibara singbi reference am lorok yai hena muna khallaga tarum da su yai but people gi apambati aduni haibo wani da en haibdi adugi potu kanana su koigi
manipur ki lari potu ki matang da nungsi badi saraga chaseng bu wari ama loroge hawi ke no di hoji bauta congress su ude bjp de su kaisu uba phangde aduna akoi di lari posi indian state as it is BJP na oru su congress imam manan ui tuduna matam matam gi pai bo government da ina pen da khara hai ba de adu tau da ba du moi political game gi wani adu hai ba film si da di akoi di hai ba lok si paraga manipur si india na threat tawra sum thambagi potumati ai gi meng de gi adumai na du ujai sine tham janingi